Islam Lining Chatpasingi Khwaidagi Senglaba Ramadan Thaga Mari Lainana United Maitai Pangal Committee UMPC Manipur Amadi All Moijing Coordinating Committee Amkokna Khusamnana Sinduna Ngarang Iftar Party Ama Pangthokre an Evening of Unity and Blessing Haiba Hiramda Thaubal Moijing Community Holda Pangthokiba UMPC Grand Iftar 2025 Aduga Mari Lainana Committee Asigi President Alhas Maulana Mahayuddin na hai Ramadan thana lakpada aikhoi masel amata oina nungsi chanana hingminnaduna chawkhatpa lamdam ama oirasanu Islamic calendar ge mapan suba senglaba tha asida tawfam thokpa ithaudang sing pangthokminasi haina mahakna makha takhi aikhoi amata oina punsinnaga thabukse puminnaba yauminnaba chatminnanabagi wakhallon duamsung maksat duamsung mayamda hamdaba sung mayangwa punna phaminnaga chaminnaga ngasige achawba niki jawab amasung iramdam manipur se tangku leitaba duguma punsi mare lama ohennanabgi damakta punba dua amasu ngasige ramjan ki patik makul leiraba Allah taala ki manakte hedok thudokna wangna thambiriba amasung banda singbu chu chawhanbiriba makul lehelliba asigumba mokka sida aikhoi apunba dua amasu punna tominna sira haina ngasige program se sinjabani